ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯉꯥꯡꯍꯜꯂꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯒꯥꯗꯁꯤꯡ ꯑꯁꯤꯒ ꯃꯥꯏꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯗꯁꯤꯡꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯒꯥꯗꯁꯤꯡ ꯑꯗꯨꯁꯨ ꯑꯦꯟꯗꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯕꯗ ꯑꯦꯟꯗꯤꯅꯁꯨ ꯒꯦꯝ ꯕꯣꯛꯁ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯒꯨꯂꯤꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯃꯍꯥꯛꯅ ꯂꯪꯈꯤꯕꯗꯒꯤ ꯒꯨꯂꯤꯁꯤꯡ ꯑꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟꯃꯤ ꯀꯌꯥ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯦꯟꯗꯤꯕꯨ ꯎꯕꯗ ꯄ꯭ꯔꯥꯆꯤꯟ ꯗꯦꯕꯇꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯗꯨꯅ ꯈꯨ ꯀꯨꯜꯂꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯔꯝꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯔꯣꯀꯤꯁꯨ ꯉꯛꯂꯗꯨꯅ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯕꯥꯔꯠꯅꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯀꯤ ꯃꯄꯥꯅꯁꯨ ꯃꯁꯤꯗꯤ ꯗꯦꯕꯇꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯕ ꯉꯝꯂꯣꯏ, ꯃꯍꯥꯛ ꯑꯁꯤ ꯗꯦꯕꯇꯥꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯆꯥꯅꯨꯄꯤꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯀꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯁꯨ ꯗꯦꯕꯇꯥ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯅꯠꯇꯕ ꯀꯌꯥ ꯎꯍꯟꯗꯨꯅ ꯄꯪꯊꯍꯜꯂꯤꯕꯅꯤ, ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯖꯥꯗꯨ ꯇꯧꯗꯨꯅ ꯄꯪꯊꯍꯟꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯒꯤ ꯃꯄꯥꯅꯁꯨ ꯆꯦꯅ ꯁꯥꯕ ꯃꯤ ꯈꯔ ꯊꯝꯗꯨꯅ ꯑꯩꯈꯣꯏꯗ ꯅꯪꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯑꯃꯨꯛ ꯔꯣꯀꯤꯒꯤ ꯃꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯁꯦꯡꯅ ꯃꯁꯤ ꯆꯦꯅ ꯁꯥꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯈꯨꯠ ꯊꯥꯗꯨꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ, ꯅꯪꯒꯤ ꯑꯁꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯩꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯔꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯔꯣꯀꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯣꯀꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯕꯅ ꯑꯦꯟꯗꯤꯒꯤ ꯁ꯭ꯋꯔꯒꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯗꯤꯚꯥꯏꯟ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯑꯦꯟꯗꯤꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁ꯭ꯋꯔꯒꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯙꯧꯅ ꯔꯣꯀꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯂꯥꯟꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯑꯦꯟꯗꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯦꯟꯗꯤꯒꯤ ꯂꯥꯟꯃꯤꯅ ꯑꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦꯗꯣ꯫ ꯑꯩꯈꯣꯏꯅ ꯎꯍꯧꯕꯗ ꯑꯦꯟꯗꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯇ ꯅꯠꯇꯅ ꯗꯤꯚꯥꯏꯟ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯈꯨꯠ ꯐꯥꯎꯕ ꯍꯟꯕ ꯉꯝꯗꯅ ꯆꯩꯊꯦꯡ ꯐꯪꯂꯦꯗꯣ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤ ꯑꯗꯨ ꯔꯣꯀꯤꯗ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯄꯣꯁ ꯇꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯀꯤ ꯃꯃꯥꯅ ꯔꯣꯁꯇ ꯍꯪꯂꯛꯂꯝꯃꯤ, ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯇꯨꯅ ꯊꯝꯕ꯭ꯔꯥ? ꯑꯦꯟꯗꯤ ꯑꯁꯤꯗꯤ ꯑꯔꯥꯏ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗ ꯔꯣꯁꯅꯁꯨ ꯑꯩꯁꯨ ꯑꯦꯟꯗꯤꯒꯤ ꯃꯇꯥꯡꯗꯗꯤ ꯆꯞ ꯆꯥꯅ ꯃꯨꯟꯅ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯗꯦ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯆꯦꯅ ꯁꯥꯕ ꯂꯥꯟꯃꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤ ꯐꯥꯏꯇꯔꯁꯤꯡ ꯑꯁꯤꯅ ꯐꯥꯎꯕ ꯈꯨꯠ ꯊꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯆꯝꯕ ꯂꯥꯟꯃꯤ ꯑꯃꯠꯇ ꯅꯠꯇꯦ, ꯁ꯭ꯋꯔꯒꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ, ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯠꯇꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯦꯟꯗꯤꯅ ꯑꯩꯍꯥꯛ ꯑꯁꯦ ꯗꯦꯕꯇꯥꯅꯤ, ꯏꯁꯣꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ, ꯗꯦꯕꯇꯥꯗꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯈꯛꯇꯒꯤ ꯋꯥꯅꯤ, ꯇꯥꯏꯕꯪꯄꯥꯟꯗ ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯅꯪꯅ ꯎꯗ꯭ꯔꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇꯦ ꯎꯗꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯂꯥꯟꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯅꯣꯡꯊꯛꯇ ꯊꯣꯛꯂꯤꯕ
था थवान मिचाक फाउबा हेक्लगा पुरक्पा ngamgani masidasu nattana aina pamnagadi kanagumba miyoi amada hekta prajasu tahanba ngamgani adubu nakhoidi aigi sakti asi napunsida thajaba amadi khangbusu ngamloi hairakpada Rocky ge mapana tuminna layu taningde hairaduna aisu sangsara sigi mafam kayada chattuna hai singlaba martial art amadi super power matau karamna sizinagani haiba aisu pumnamak khangi aduga nangna tawribadudi martial art chu natte aduga devta su natte nangna tawribasidi aikhoi mayamda mitrang tawduna salama tawribani haina hairaklami masidage Rocky na amok Endida nangna khalliba wakhal adu thadu aikhoi lani khara nangna maithiba piraga isoni devtani haina sari badu aikhoi na thajagadaba natte nangna mitrangi kala ama tamlaga mayamda minamduna nangna pongja sari dudi aikhoi na kibigadaba natte hairakpada endina adudi fare nakhoi na ngamlagadi aibusu maithiba pirodana nakhoi ngamgadra haina hanglakpada Rocky ge mapana nang karimata khangdraba male aigi ichanupa amadi aiha asi sangsara sida kanamatana martial art ta maithiba piba ngamdribani aduga karisu nattaba nangna aikhoi ga muknaribadu aina oina nangbu sibagi chairak piba tare aujik aiga lanthengna bagi damakta Sem saro hairakpada endina su yamna harauna hoine aisu nanga ngasaidage lanthengna pamlamli bani hairaduna sem sarakpada Rose ki mapa amadi Rose na yamna pakhanna sectionna tau hairaduna Uncle Henry asi martial art amadi super power antrik urja gi mahai khakta nattana thangi mahai su haibani aduna yamna cheksinna tau haiduna hairaklamni masidage Rocky ge mapana mahakki haithoi singthoi raba shakti adubo sungduna endida haujikte nang sinanaba sem saro hairaduna aigi shakti gi mamangda putlai paiduna changaklabasu karisu kanaroi aduga karisu powerful oidaba miyoi amana changlaktuna aibu thengnanaba honaraklabadi miyoi adu aibu hek thengbaga Sigane aduna haujiksu matam pibige lale haiduna khuramjau hairakpada endina time pass tawranu hairaduna nangi karisu nattaba power sina karisu tawba ngamloi hairakpada Rocky na endi bu kauraduna haujik phawba oida padaba ngakta ngangduna matam manghanduna leire karigumba aigi pabungna khutlai tharakpa taragadi nang chenpham sil lairoi hairakpada endi adu Rocky da karem kathai na bagum chong duna sajen tawduna lairamme masidagi Rocky gi mapana hagulaktuna nangna aigi sakti asi phagi oina khallaba male nangna phagi oina khallabanina promise ama tawnasi hairakpada endina kari promise no haiduna hanglaklammi ngasi di ibani player amagumna fight tawnasi fight aduda kariguma nangna ngamba taragadi makhoi pumnamak hingna thadok piramge aduga aina ngamba taragadi nakhoi pumnamak hui hatpagumna hatpa yabra haiduna hanglaklamni masidage Rose na makhoi na hairiba wa asi yabigano hairaduna makhoi bu kana amatana maithiba piba ngamloi aikhoi gi idaugi sakti nasu makhoi bu mayok naba ngamloi hairakpada Rose ki mapana su endi bu kauraduna Rocky gi mapa asi grandmaster ni aduna makhoi na hairiba wa asida thajarunu yarunu makhoi na tawribasi makhoi gi chalda nahakpu thunanaba silakli bani aina hairiba wa asi thajau hairakpada endina Rocky gi mapada nakhoi na hairiba promise adu yare haiduna hairaklamni matamsida madhauna endi nangna promise asida ayaba pikribasi tawhonjaningde nangna nasa khakta natana family asibusu siba changba khangdaba lambi amada tahalle masina maram oiraga aikhoi pumnamak hingani haiba thajade haujikti aikhoi busu kanbinaba kanamata laglaroi hairakpada endidi karisu thausaramde
ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯒꯅꯨ ꯃꯈꯣꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯈꯣꯏ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯒꯤ ꯃꯄꯥ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯑꯦꯟꯗꯤꯗ ꯁꯤꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯐꯠꯇ ꯂꯧꯁꯤꯡ ꯈꯜꯂꯛꯂꯝꯃꯤ ꯑꯩꯒꯤ ꯍꯨ ꯆꯦꯜꯂꯕ ꯊꯥꯡ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯑꯦꯟꯗꯤꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯑꯦꯟꯗꯤ ꯈꯪꯍꯟꯗꯕꯤꯗ ꯌꯦꯞꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯔꯣꯁꯅ ꯊꯥꯡ ꯌꯞꯄ ꯑꯗꯨ ꯎꯕꯗꯒꯤ ꯑꯦꯟꯗꯤꯗ ꯊꯥꯡ ꯌꯞꯄꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯄꯗ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯍꯨꯔꯥꯟꯂꯨꯅꯥꯗ ꯑꯦꯟꯗꯤꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯊꯠꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯔꯣꯁꯀꯤ ꯃꯄꯥꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯦꯟꯗꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯁꯀꯤ ꯃꯃꯥꯅꯁꯨ ꯀꯞꯂꯗꯨꯅ ꯑꯦꯟꯗꯤ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯅꯅꯕꯇ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯀꯤꯅ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯈꯣꯏꯒꯤ ꯇꯔꯟ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯔꯗꯨꯅ ꯔꯣꯁꯇ ꯑꯦꯟꯗꯤꯁꯨ ꯁꯤꯔꯕꯅꯤꯅ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯛꯇ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯔꯨꯕꯗ ꯔꯣꯁꯅ ꯑꯦꯟꯗꯤꯒꯤ ꯃꯤꯍꯥꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯩ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯅ ꯁꯥꯎꯔꯗꯨꯅ ꯔꯣꯁꯄꯨ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ ꯑꯩꯅ ꯏꯖꯠ ꯑꯃꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒ ꯃꯁꯤꯗ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯨꯅꯁꯨ ꯉꯥꯡꯂꯤꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯔꯣꯁꯀꯤ ꯃꯄꯥꯅ ꯔꯣꯀꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯨꯕꯗ ꯔꯣꯀꯤꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯗꯨꯅ ꯔꯣꯁꯀꯤ ꯃꯄꯥ ꯑꯗꯨ ꯔꯣꯀꯤꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯌꯧꯔꯦ ꯑꯦꯟꯗꯤꯒ ꯊꯥꯅꯈꯤꯕ ꯄ꯭ꯔꯣꯃꯤꯁ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯇꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯈꯨꯔꯧ ꯊꯥꯡꯉꯛꯇꯅꯕ ꯄꯥꯡꯊꯣꯛꯄꯅ ꯐꯔꯦ ꯍꯥꯏꯔꯛꯄꯗ ꯔꯣꯁꯅ ꯔꯣꯀꯤꯗ ꯅꯪ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯑꯐ ꯐꯠꯇꯒꯤ ꯀꯔꯤ ꯋꯥꯕꯨ ꯌꯥꯎꯔꯤꯒꯦ ꯃꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯃꯥꯏꯊꯤꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯁꯤꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯝꯕꯅꯤꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯁꯥꯟꯇꯤ ꯐꯪꯂꯣꯏ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯒꯤ ꯇꯜꯂꯒ ꯇꯥꯔꯒ ꯂꯩꯕ ꯃꯀꯨ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯁꯤꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯑꯦꯟꯗꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯊꯛ ꯊꯛ ꯅꯤꯛꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯔꯣꯀꯤꯅ ꯑꯃꯨꯛ ꯅꯪꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯕꯗꯨꯕꯨ ꯀꯔꯝꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯑꯩꯕꯨ ꯀꯅꯥꯅ ꯁꯤꯔꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯂꯩꯃꯥꯏ ꯊꯛꯇꯒꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯈꯨꯡꯒꯠꯇꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯤꯡꯒꯠꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯔꯟ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯩꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯄꯨꯡꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯗꯦ ꯍꯥꯏꯔꯗꯨꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯀꯅꯥꯅꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯃꯉꯛ ꯀꯛꯇꯨꯅ ꯂꯩꯔꯕ ꯃꯤ ꯑꯃꯅꯕꯨ ꯀꯔꯝꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯁꯅ ꯑꯦꯟꯗꯤꯗ ꯊꯦꯡꯛꯁ ꯒꯣꯗ ꯍꯥꯏꯔꯗꯨꯅ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯄꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯅ ꯑꯦꯟꯗꯤꯗ ꯌꯥꯝꯅ ꯉꯛꯅ ꯑꯦꯟꯗꯤ ꯑꯁꯤ ꯇꯁꯦꯡꯅ ꯁꯤꯕ ナꯏꯗ꯭ꯔꯕ ꯑꯃꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯑꯦꯟꯗꯤꯅꯁꯨ ꯃꯥꯅꯤ ꯑꯩ ꯁꯤꯕ ナꯏꯗ꯭ꯔꯕ ꯑꯃꯔꯅꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯅꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯁꯨꯛꯊꯥ ꯊꯥꯖꯕꯤꯈꯤꯗꯦ
ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯥꯇꯛ ꯇꯧꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤꯕꯅꯤ ꯑꯗꯨꯒꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯅꯥꯇꯛ ꯑꯁꯤ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯔꯣꯁꯀꯤ ꯐꯦꯃꯤꯂꯤꯕꯨ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯍꯟꯇꯔ ꯐꯦꯃꯤꯂꯤꯅꯤ ꯍꯧꯖꯤꯛ ꯁꯤꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯅꯠꯇꯦ ꯍꯥꯏꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯟꯗꯤꯗ ꯃꯄꯥ ꯃꯆꯥ ꯈꯨ ꯀꯨꯜꯂꯗꯨꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯅꯠꯇꯕ ꯊꯧꯑꯣꯡ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯃꯨꯔꯈꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯆꯥꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯑꯦꯟꯗꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯁꯤꯗꯕꯗꯤ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯔꯣꯁꯀꯤ ꯐꯦꯃꯤꯂꯤꯕꯨꯁꯨ ꯑꯋꯥꯕ ꯄꯤꯕꯗ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯕ ꯃꯇꯨꯡꯁꯤꯗꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯀꯟꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯔꯣꯀꯤꯒꯤ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨꯗ ꯃꯥꯏ ꯂꯩꯔꯒ ꯆꯦꯜꯂꯣꯏ ꯁꯤꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯕ ꯃꯤꯑꯣꯏꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯀꯌꯥꯝ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯀꯤꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯀꯤꯅꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯑꯦꯟꯗꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯇꯔ ꯐꯦꯃꯤꯂꯤꯒꯤ ꯂꯤꯖꯦꯟꯗꯔꯤ ꯇꯦꯛꯅꯤꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟ ꯎꯍꯟꯕ ꯇꯥꯔꯦꯗꯅ ꯃꯁꯤꯒꯤ ꯑꯦꯇꯦꯛꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯀꯨꯝꯍꯩ ꯂꯣꯏꯔꯕꯅꯤ ꯍꯥꯏꯔꯛꯄꯗ ꯔꯣꯁ ꯑꯗꯨ ꯄꯥꯈꯠꯂꯗꯨꯅ ꯑꯦꯟꯗꯤꯗ ꯕꯤ ꯀꯤꯌꯔꯐꯨꯜ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯟꯊꯦꯡꯅꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯍꯥꯏꯔꯗꯨꯅ ꯃꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯀꯥꯟꯅꯔꯣꯏꯗꯕ ꯊꯣꯛ ꯊꯥꯛꯀꯤ ꯆꯥꯜ ꯑꯁꯤꯅ ꯀꯔꯤꯃꯇ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯅ ꯁꯥꯎꯔꯗꯨꯅ ꯅꯪ ꯋꯥꯊꯤ ꯌꯥꯝꯅ ꯉꯥꯡꯒꯗꯧꯔꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯑꯦꯟꯗꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯩꯕ ꯁꯛꯇꯤ ꯀꯥꯞꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯥꯞꯂꯛꯂꯤꯕ ꯁꯛꯇꯤ ꯑꯗꯨꯗꯤ ꯑꯦꯟꯗꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯥꯛꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯆꯩꯊꯦꯡ ꯄꯤꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯇꯔꯟ ꯑꯃꯨꯛ ꯌꯧꯔꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯁꯛꯇꯤ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯦꯐ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯃꯔꯁꯨ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯔꯣꯁꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯍꯥꯏꯔꯗꯨꯅ ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯀꯔꯤꯒꯤꯕꯨ ꯆꯤꯟ ꯊꯤꯔꯨꯒꯗꯕꯅꯣ ꯍꯥꯏꯔꯛꯄꯗ ꯃꯙꯧꯅ ꯑꯦꯟꯗꯤꯕꯨ ꯀꯧꯔꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯗꯨꯅ ꯈꯨꯔꯨꯝꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯔꯣꯕꯥꯔꯠꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯚꯥꯏꯗ ꯅꯪꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯈꯔꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯍꯧꯔꯣ ꯍꯥꯏꯔꯛꯄꯗ ꯔꯣꯕꯥꯔꯠꯅꯁꯨ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯍꯥꯛ ꯑꯁꯦ ꯄꯪꯕꯗꯒꯤ ꯄꯪꯕ ꯒꯙꯥ ꯅꯝꯕꯔ 1ꯅꯤ ꯁꯥꯎꯕꯗꯒꯤ ꯑꯩꯅ ꯅꯠꯇꯕ ꯋꯥ ꯀꯌꯥꯁꯨ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯔꯣꯕꯥꯔꯠꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯣꯛꯅꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯔꯣꯁꯀꯤ ꯃꯄꯥꯅ ꯑꯦꯟꯗꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩ ꯅꯪꯒꯤ ꯚꯦꯂꯨ ꯑꯁꯤ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯨꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯝꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯟꯗꯤꯅ ꯃꯄꯥꯕꯨ ꯈꯥꯝꯂꯗꯨꯅ ꯃꯔꯩ ꯇꯠꯂꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯀꯨꯕꯣꯛꯅ ꯅꯌꯥꯅꯨꯄꯥ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯔꯛꯄꯗ ꯔꯣꯁꯀꯤ ꯃꯄꯥ ꯑꯗꯨ ꯑꯦꯟꯗꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯏꯀꯥꯏꯔꯗꯨꯅ ꯑꯦꯟꯗꯤꯗ ꯏꯕꯥꯅꯤ ꯍꯧꯖꯤꯛꯐꯛꯀꯤ ꯑꯣꯏꯅꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯝꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗ ꯏꯀꯨꯕꯣꯛ ꯍꯥꯏꯅ ꯀꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ
luhongdrabasu karisu kaideda ichanupina mingauda nungaiti hairabanina imana nabanibu luhongthokpirani hairaklami masidagi Rose nasu yamna harauna mama mapada hairaklami Andy bu tasengna naya nupa ama oina lausinbigadra hangakpada mamana amuk hoine karigi lausiloidoribano asuk phaba iya nupa asibu mangondagi henba atai kaidasu lairoi hairakpada Andy nasu yamna harauna aikoi anigi luhongbada yabirakpagidamak yamna thagatchari hainasu hairaklami masidagi Rose na yamna harauna nungsina Andy da hairaklami Haujikti aikoinigisu happy family ama semba yarani hairakpada Andy adu wadu tabada yamna harau mankraduna Rose ta I love you Rose haina kauraduna mathamoi pena chongkhalaklami drama asisu matang asida aroiba episode oiki makha tabadi mathangi episode ta amuk miyeng taminasi ngasigi boinadi matang asida loisinjage loina channel asibu subscribe tawdaba yauragadi subscribe tawsin biramo channel asibu support tawbibu oina masina maram oiraga makha tana video semba matamda aingondasu thauna ama oinanabagi damakta karigumba drama asida wahai watada asuiba ahenba awatpa yauragasu apangbani khanduna ngakpinaba haidunasu amuk hanna ikoknona kurumduna haijari masi hairaga mayamdagi kainanaba amuk hanna kurumjari